BJP da Leingak Pairiba Makhei Manipur Amasung India gi Laibak Leppa Ngamloi Laibak asigi constitution amasung democracy kansi hairabadi BJP gi Leingak muthatpa mathou tai haina Manipuri hanagi Chief Minister Okram Ibobi na phongdokkhre wafamasi handakta Lok Sabha amasung Rajya Sabha gi opposition da leiba MP Cham ga nifuga taruk parliament ge tanthokiba aduga mari leina Indian National Development Inclusive Alliance India block na Laibak senba thungna chathakiba protest meeting amada mahangna phongdokhibani opposition da leiba political party taragi luchingba kaya yauna ngasi Congress baban da pangthokiba thoram aduda Okram Ibobi na hai haukiba tang taraga humdaida parliament ke ningtham mifam chathari manungda smoke canister sizinaraga miyoi anina chathakiba thawong adugi matangda Prime Minister amasung Union Home Minister na wafam khara thamgadabani haina opposition ge MP sing na akanba demand tawkhi Laibak Thibadi wafam adu pukhalakhiba Lok Sabha amasung Rajya Sabha gi opposition MP Cham ga nifutaruk house animuktagi tantokhi masidi India gi parliamentary history da amukta thokhidriba thawong amani BJP na luchingba Leingak asigi mayokta wangang lakpa MP sing house tagi tanthorakpa haibasi dictator gi thawong ni masimag state asidasu BJP na luchingba Leingak asina chapchana pangthokli Makhoi gi mayokta wangang lakpa miyoi sing fapun bagi thabak kaya chathaba laikhrabani ngasi chathariba protest ase leibak asigi constitution amadi democracy kannabagi dama pangthokpani maramdi leibak asida BJP na Leingak Pairiba Makhei constitution amasung democracy gi leibak ase tamba ngamdaba fibam amada leirakadra haibase chingnadaba ngamde constitution amasung democracy kangi hairabade leibak asidagi BJP na luchingba Leingak muthatkiba natana atai atopa pambai leite maram aduna mathang chahida pangthokadoriba Lok Sabha gi mikhal asida Manipur dagi BJP gi mihut amata thagattana bokonamina se haina Okram Ibobi na makata na phongdokhe Bharat ki state khudingmakta Delhi da adagi Manipur da so khoi masi wakhan manaba like minded political parties tara punthalaga khoi protest dharna ji tawjeri se BJP se amo hana sason tawlaroi si lakadaba 24 ki election da su moina sason tawraba Delhi da su tawraba Sirisu Toraba, India ki democracy ki maraiba, Bharat ki sambitan se nga agat thambang ngam hidra ngam maroidra. Aduna BJP ki sasan Delhi da leiba, aduga sire da Manipur da leiba. Ani makse lapthok phinuna ba apoi Laibak parliament ki election da su BJP ki candidate kaha lagati kari lakani Manipur da amusung India ki oina maraiba se. Leppa ngamtre aduna ne apoina safe democracy safe constitution na koi protest of very base